ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯎꯞꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯄꯪ ꯐꯠꯇ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯃꯕꯨꯛꯆꯦꯜ ꯐꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯕꯨ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯄꯨꯝꯅꯃꯛ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝ ꯉꯥꯛꯇꯅꯤ꯫ ꯁꯤꯡꯂꯒ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯗꯤ ꯃꯤ ꯇꯤꯟꯅꯕ ꯌꯥꯏ, ꯄꯪꯉꯒ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯗꯤ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯑꯉꯥꯎꯕꯅꯦ ꯍꯥꯏꯕꯤ꯫ ꯁꯤꯂꯥꯡꯕ ꯈꯨꯜ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯃꯔꯤꯈꯛ ꯑꯇꯣꯞꯄ ꯈꯨꯜ ꯑꯗꯨꯗꯒꯤ ꯍꯣꯡꯉꯛꯇꯨꯅ ꯅꯧꯅ ꯈꯨꯜ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯃꯄꯣꯛ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄꯣꯛꯂꯛꯏ꯫ ꯃꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗꯒꯤ ꯃꯪꯐꯥꯎꯅꯔꯛꯄ ꯃꯇꯝꯗ ꯑꯍꯩꯁꯤꯡꯗ ꯆꯠꯂꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯑꯐꯕ ꯃꯄꯣꯛ ꯅꯠꯇꯦ, ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯁꯨ ꯃꯆꯥ ꯑꯣꯏꯕꯅ ꯃꯥꯡꯍꯟꯕ ꯉꯝꯗ ꯊꯣꯏꯅꯨ ꯑꯃꯗꯤ ꯆꯟꯗ꯭ꯔꯅ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯪꯕ꯭ꯔꯩ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯜꯂꯤ꯫ ꯁꯪꯕ꯭ꯔꯩꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗꯅ ꯅꯨꯄꯥ ꯑꯃ ꯄꯣꯛꯇꯨꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯆꯟꯗ꯭ꯔꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯂꯩꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯧꯅ ꯈꯨꯜ ꯑꯃꯗꯒꯤ ꯍꯣꯡꯗꯨꯅ ꯁꯩꯗꯥꯡꯂꯕꯁꯨ ꯁꯪꯕ꯭ꯔꯩ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯏ꯫ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯗ ꯅꯠꯇꯅ ꯑꯄꯪꯕ ꯑꯃꯁꯨ ꯑꯣꯏꯕꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯈꯟꯅꯩ꯫ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯇꯣꯝꯕ ꯃꯌꯥꯝꯕ ꯁꯪꯕ꯭ꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, "ꯇꯥꯆꯧ, ꯑꯩ ꯐꯃꯨꯡꯁꯦ ꯀꯥꯡꯊꯣꯟꯗꯣ ꯇꯦꯛꯈ꯭ꯔꯦ, ꯏꯕꯥꯅꯤ ꯑꯝꯇ ꯅꯥꯀꯟ ꯅꯥꯀꯟ ꯄꯥꯏꯔꯒ ꯁꯦꯝꯃꯤꯟꯅꯧꯁꯦ." "ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯧꯗꯥꯔꯛꯏꯗꯨꯅ? ꯅꯁꯥꯒꯤ ꯊꯕꯛꯇꯤ ꯅꯁꯥꯅ ꯇꯧꯖꯧ." "ꯑꯦ ꯇꯥꯆꯧ, ꯅꯪꯒꯤ ꯀꯣꯛꯇꯨꯗꯤ ꯂꯣꯏꯔꯦꯍꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯀꯣꯟꯗ ꯐꯤ ꯍꯧꯗꯨꯅ ꯃꯆꯟꯅꯨꯄꯤ ꯏꯆꯟ ꯑꯃꯗꯤ ꯄꯤꯅꯥꯎ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯄꯥ ꯆꯟꯗ꯭ꯔ ꯃꯈꯨꯠꯇ ꯌꯣꯡꯆꯥꯛ ꯃꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯍꯜꯂꯛꯄꯅꯤ꯫ "ꯍꯥꯏ ꯃꯃꯥ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯩ ꯍꯜꯂꯛꯑꯦꯅꯦꯍꯦ, ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯅꯕ ꯏꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯑꯣꯅꯦ." ꯊꯣꯏꯅꯨ ꯊꯣꯛꯂꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯁꯨ ꯄꯤꯔꯦ, ꯐꯝꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯈꯣꯏ ꯃꯄꯥ, ꯉꯁꯤ ꯉꯔꯥꯡꯁꯦ ꯃꯪ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯨꯡꯁꯤꯗꯒꯤ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯃꯉꯥꯛꯅꯔꯦ ꯑꯩ꯫ ꯌꯥꯔꯒꯗꯤ ꯃꯈꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯇꯥꯏꯔꯦꯟ ꯃꯈꯣꯡꯗ ꯐꯨꯝꯂꯝꯕ ꯄꯨꯂꯩ ꯄꯥꯝꯕꯤꯗꯣ ꯁꯤꯔꯕ ꯑꯝꯇ ꯌꯦꯡꯉꯨ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤꯔꯒꯗꯤ ꯅꯆꯥꯅꯨꯄꯥ ꯁꯪꯕ꯭ꯔꯩ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯝꯂꯕꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯦ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯌꯦꯡꯗꯣ ꯉꯟꯅ ꯆꯠꯇꯨꯅ ꯌꯦꯡꯉꯨꯔꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛ꯫ ꯅꯆꯥꯈꯩꯅ ꯇꯥꯔꯒ ꯃꯕꯨꯡꯁꯤꯕꯨ ꯑꯃꯨꯛ ꯂꯥꯟꯅ ꯂꯧꯈꯤꯅꯤ꯫ ꯁꯦꯁꯦ, ꯌꯣꯡꯆꯥꯛꯁꯦ ꯐꯖꯅꯅꯦ ꯍꯋꯥꯏ ꯃꯨꯕꯤ ꯇꯧꯔꯒ ꯏꯔꯣꯜꯂꯨ꯫ ꯍꯌꯦꯡꯗꯤ ꯉꯥ ꯆꯥꯁꯤ, ꯈꯨꯠꯁꯨꯃꯟꯗꯒꯤ ꯐꯪꯉꯛꯄꯗꯣ ꯑꯗꯨꯗꯨꯅ ꯂꯩꯔꯛꯀꯦ." "ꯍꯣꯏ ꯃꯈꯣꯏ ꯃꯄꯥ." ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯄꯥꯅ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛ ꯑꯗꯨ ꯏꯔꯣꯟꯗꯨꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯃꯝꯃꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯍꯧꯒꯠꯂꯤ꯫ ꯃꯆꯥꯁꯤꯡ ꯇꯨꯝꯂꯤꯉꯩꯗ ꯃꯄꯥ ꯆꯟꯗ꯭ꯔꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯤꯅꯥꯎ ꯑꯃꯗꯤ ꯏꯆꯜ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥꯒꯤ matan ꯑꯗꯨꯗ ꯃꯃꯥꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯉꯟꯅ ꯍꯧꯒꯠꯂꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯉꯜꯂꯤꯁꯤꯕꯣ? ꯉꯁꯤꯗꯤ ꯄꯥꯕꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯍꯧꯗꯦ꯫ ꯄꯥꯕꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ?" "ꯅꯈꯣꯏ ꯄꯥꯕꯗꯣ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯏꯃꯥꯗꯁꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯅꯣꯏ ꯄꯥꯕ ꯆꯠꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥ ꯍꯧꯒꯠꯄꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯍꯧꯔꯕ꯫ ꯑꯗꯣ ꯏꯆꯜ, ꯏꯃꯥꯒ ꯅꯈꯣꯏ ꯇꯥꯆꯧꯒ ꯂꯧꯁꯥ ꯂꯧꯕ ꯆꯠꯂꯨꯒꯦ꯫ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯔꯦꯟ ꯅꯄꯥ ꯍꯜꯂꯛꯄꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯋꯥꯔꯛꯑꯕꯗꯤꯅꯦ ꯃꯗꯨꯅ ꯍꯦꯟꯅ ꯏꯁꯧ ꯂꯥꯡꯉꯛꯀꯅꯤ." "ꯍꯣꯏ ꯃꯥ, ꯑꯩ ꯆꯠꯂꯨꯏ꯫ ꯄꯤꯅꯥꯎ ꯏꯕꯥꯅꯤ ꯐꯤ ꯑꯃ ꯂꯣꯏꯁꯤꯟꯗꯣꯏꯅꯤ." "ꯍꯣ ꯍꯣ, ꯐꯔꯦ ꯐꯔꯦ, ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯒꯨꯝꯁꯤ꯫ ꯆꯣ ꯅꯣꯏ ꯅꯊꯧꯅ ꯊꯧꯗꯣ ꯇꯧꯖꯔꯨꯔꯣ." "ꯍꯣꯏ ꯃꯥ." ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯄꯤꯅꯥꯎ, ꯏꯃꯥ ꯍꯣꯏ ꯂꯧꯁꯥ ꯂꯧꯕ ꯆꯠꯅꯤ ꯍꯥꯏꯌꯦ꯫ ꯏꯃꯥ ꯍꯣꯏ ꯉꯥꯏꯔꯅꯨ, ꯅꯪ ꯆꯥꯛꯇꯣ ꯐꯠ ꯊꯣꯡꯇꯣꯛꯎꯔꯣ꯫ ꯏꯆꯦꯅ ꯃꯄꯥꯟꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯒꯦ꯫
Imaga tachauga chananaba sem sajarani. Hoi che. Asi haiduna machanupi anidu mamagi mateng ayamba pangbiri. Masinasu thoinu mana masangbani. Asumna macha singa chak chamina duna sangbray amadi thoinu su lausan lauba chatkre. Pinau amadi ichalsu pi adubu loishini haiduna kon thampamaduda changkre. Tomba mahakte anganga oibana khulle kaigi mamanaba singi manakta amuk chat amuk halakduna amuk tum tawduna leire. Nongdamba magi kumhai asisu angakpani. Lamkhangda Chandragi punsigi aroiba numit oirabra. Chandra machanupa ahal sangregi damakta makhoina hana leiramba khula duda chattuna tairen makhongda phumlamba pulai adu hinglibra sirabra haiduna yengba lakpani. Pulai do tairen makhong aduda pambi sing adu ikhui khuina siduna leiramba aduda yamna harauna machanupagi punsibudi taibang mapu mahakna kanbiri khanduna harau harau thuklakpani. Khul adudagi mahak thuklaktuna lambi taba maikai adu phau phauduna lakpani. Matam kuina changnarudraba oibana mongsongumna su tawramle. Chandra mahakna asum lakpada ungkhong amagi makhongda nupa anikhak wari sariba adu su mahakna tari. Sanayaina hai manja ibanina ningthau konungdagi asuk yamna huralakliba sana singase aikhoigi marai chai tharaklaba leibak aduda karbar tapna tapna haudoktuna masigi leibak asibo aikhoina khudum chansingadabani. Hoi adubu aikhoi mafam asidagi karamna thokani numit taba ngaiduna ngamkhai ngakpa lami sing leitaba tanja lauduna lamgi phaunapam lambi aduda chatkigadabani. Makoina sanariba wari do ngasai makhai Chandra sulumduna taribani adubu soibadagi makhong aduna leitum macha ama leiriba aduda kauthar leitum amana pikna leiriba pukri macha aduda tasinkiba aduda makhol aduda huranba sanayai amadi manjadu kanagumba ama leire khanduna yenglakpani. Adubu Chandra mahakna chenanaba haiduna tawriba aduda sanayai tamthiba amagi saklon lawduna lawrai. He nangaiko manjada onsinduna manja nupasi pharo. Sanayai amadi manjana masama u phabana Chandradi ahal oibana manja mahakna supai paisinduna Chandra mahak karisu machi lingba ngamda wana lelami. He ahal nang ngasai akhoi anina sanakiba wari do tari natra madu oitaradi ahal nangi nathwai ado ngasidi loiba tari nang lebak asigi khunja natra nachade aidi thangnaba khul amadagi lakpani mafam asidagi hongduna aina atopa chingyada taba khul amada saidangduna lakpani mafam sida aigi ichanupa ahalgi angang oiringagi mapok mai kalli haiduna tairen makhongda punduna thamlamba pulai ado hinglibra sirabra haiduna yengba lakjabani. Phana Chandra mana asengba haijarabasu sanayai amadi manjana makhoigi huranba sing asi khangkhrabanina nongma natraga nongmadi migi chin thingba ngamloi khanduna Chandrabu minungsi leita makhoina purakliba thang aduna hanjin hanjin thinduna hatok pirami aduga manak nakpa chingya tamna cheliba ising khong manba turel aduda langtharami. Thoinu lausana do hapkatpa ngaiduna masing thiduna leibani adubu khanghaudana magi yet thangba pambom adu khangchong chongba aduda pakhatna matanta khanjai. Karinone yet thangba pambom asibu nahan makhai matawdagi asuk kanna kana chongliba sibo karibu thoklakadaba makhoi mapadubu kari thoba sana pulai dubu sidraba sala asumna matanta khalingai machanupa sangbraina ima lausan hakotpa suloi numisu tasalai aikoi hananaba tawrasi. Asumna thoinu amade sangbrei su halakle ichal mama hoina konthongdagi san gari aduda changlibadu uri ichan pakhana chenthoraktuna ima pabado hoje pholakti hai kainu ne haisibo ayuki chaksu chakhidabani tawrisi hai sangbrei nang asai phawbu chatuna amukta yengujo as ima wara kansida kainu khangde hai achauba ahal sabadane natan ganu chalo. Sangbrei sau sau lauduna chatki ima tachause imungi oiba thaba ama tawbada isau adum langi hai nakhoi tachawna ahal ni na tawsarini tombana
ꯇꯥꯆꯧꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯌꯣꯝ ꯇꯧꯗꯦ. ꯏꯃꯥ ꯆꯥꯔꯁꯨ ꯃꯊꯟꯇ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯆꯥꯏ. ꯃꯆꯥ ꯃꯅꯥꯎ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ. ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦ. ꯈꯤꯇꯪ ꯍꯥꯏꯔꯨꯔꯒ ꯈꯪꯂꯥꯎ ꯂꯥꯎꯕꯁꯤꯗ ꯏꯃꯥꯒ ꯅꯈꯣꯏ ꯄꯥꯕꯒꯅꯁꯨ ꯀꯌꯥ ꯍꯥꯏꯔꯛꯇꯦ. ꯑꯗꯨꯅꯅꯤ ꯋꯥꯔꯨꯔꯅꯨ ꯏꯆꯥꯁꯤꯗꯤ. ꯁꯪꯕ꯭ꯔꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯈꯨꯟꯖꯤꯟꯗꯁꯨ ꯌꯦꯡꯉꯨꯔꯦ, ꯌꯦꯡꯕ ꯌꯥꯕ ꯈꯔ ꯌꯦꯡꯉꯨꯔꯦ, ꯄꯥꯕ ꯂꯥꯛꯍꯧꯗꯦ. ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯆꯤꯡꯅꯈ꯭ꯔꯦꯗ. ꯑꯁꯨꯝꯅ ꯆꯟꯗ꯭ꯔ ꯊꯥ ꯑꯃ ꯆꯨꯞꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯊꯤꯕ ꯈꯪꯗꯕꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯅꯗꯨꯅ ꯆꯟꯗ꯭ꯔ ꯁꯤꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯁꯪꯕ꯭ꯔꯩ ꯃꯍꯥꯛꯇꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯝꯗꯦ. ꯃꯕꯨꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯇ ꯅꯠꯇꯅ ꯄꯪꯁꯨ ꯄꯪꯂꯝꯃꯤ. ꯃꯈꯥ ꯇꯥꯕ ꯃꯅꯥꯎ ꯃꯆꯜꯕꯨ ꯀꯔꯤꯁꯨ ꯌꯦꯡꯁꯤꯜꯂꯝꯗꯦ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯟꯃꯥꯒ ꯈꯪꯅꯖꯕ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯇꯣꯃꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯐꯠꯇꯕꯅ ꯊꯣꯏꯅꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯟꯊꯣꯛꯂꯝꯃꯤ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯩꯅꯥꯗꯥꯟ ꯄꯤꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯄꯥꯎ ꯍꯟꯕ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯆꯥ 4ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯊꯧꯒꯥꯏ ꯑꯃꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯊꯣꯏꯅꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯁꯪꯕ꯭ꯔꯩꯒꯤ ꯅꯥꯀꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯆꯧꯕ, ꯅꯆꯟ ꯏꯆꯟꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ. ꯅꯈꯥ ꯇꯥꯕ ꯅꯆꯟꯒ ꯅꯅꯥꯎꯒꯁꯨ ꯂꯩꯔꯤ. ꯏꯆꯥꯒꯤꯅ ꯀꯝꯗꯧꯁꯦꯕ? ꯅꯪꯒꯤ ꯍꯥꯟꯅ ꯅꯦꯅꯥ ꯇꯥꯔꯗꯤ ꯏꯃꯥꯁꯤ ꯈꯔꯗꯤ ꯐꯒꯗꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯥꯅ ꯅꯅꯥꯎꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯍꯧꯅꯅꯕ. ꯀꯩꯅꯣ ꯏꯃꯥ, ꯃꯗꯨꯒꯤ ꯊꯧꯒꯥꯏꯗꯣ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ. ꯃꯣꯏꯁꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯏꯅꯤ. ꯃꯣꯏꯅ ꯉꯝꯅꯕ ꯂꯩꯖꯁꯅꯨ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ. ꯏꯃꯥꯒꯤ ꯑꯆꯧꯕ, ꯃꯗꯨ ꯌꯥꯔꯣꯏꯅꯦꯍꯦ. ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯗꯦꯅꯦ. ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ. ꯑꯩ ꯆꯠꯂꯒꯦ. ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯆꯒꯠ ꯉꯥꯡꯕ ꯍꯦꯜꯂꯛꯑꯅꯤ. ꯑꯁꯨꯝꯅ ꯁꯪꯕ꯭ꯔꯩ ꯃꯍꯥꯛꯇꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯝꯗꯦ. ꯃꯔꯛꯁꯤꯗ ꯄꯤꯅꯥꯎ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯊꯪꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯝꯃꯤ. ꯃꯆꯜ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ. ꯁꯪꯕ꯭ꯔꯩ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯌꯥꯎꯗ ꯌꯥꯗꯕ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯎꯔꯤ. ꯇꯣꯝꯕ ꯃꯍꯥꯛꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯍꯣꯠꯅꯗꯨꯅ ꯇꯥꯟꯖꯕ ꯈꯔ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯆꯦ ꯌꯥꯏꯃ ꯄꯤꯅꯥꯎꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯕ ꯃꯍꯥꯛꯅ ꯂꯧꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯄꯥꯝ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯇꯣꯝꯕ ꯈꯣꯏꯒꯤ ꯏꯃꯨꯡꯅ ꯈꯔ ꯐꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯟꯊꯣꯔꯛꯂꯝꯃꯤ. ꯆꯍꯤ 2 ꯑꯁꯤꯗ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯔꯣꯏꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯔꯤ ꯅꯥꯟꯊꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯆꯜ ꯃꯅꯥꯎꯁꯤꯡꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯏꯟꯅ ꯀꯥꯎꯅ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯁꯪꯕ꯭ꯔꯩ ꯃꯍꯥꯛꯇꯤ ꯃꯗꯨꯒꯤ ꯋꯥꯈꯜꯒ ꯈꯟꯕꯤꯕ ꯅꯠꯇꯦ. ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯅ ꯅꯣꯡꯃ ꯇꯥꯜꯂꯨꯔꯤꯕ ꯁꯦꯜ ꯑꯗꯨꯅ ꯑꯍꯥꯎꯕ ꯂꯩꯅꯅꯕ ꯃꯊꯟꯇ ꯆꯥꯊꯣꯛꯄ ꯑꯁꯤꯅꯤ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯣꯏꯔꯤꯕ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ. ꯁꯪꯕ꯭ꯔꯩ ꯃꯍꯥꯛꯁꯨ ꯆꯍꯤ 30 ꯁꯨꯖꯤꯜꯂꯛꯂꯦ. ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕꯅ ꯁꯤꯟꯗꯨꯅ ꯃꯌꯥꯝꯕ ꯁꯪꯕ꯭ꯔꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯒ ꯇꯤꯟꯅꯕ ꯅꯨꯄꯤ ꯑꯃꯒ ꯁꯤꯟꯅꯗꯨꯅ ꯆꯦꯜꯍꯜꯂꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯊꯣꯏꯅꯨ ꯃꯍꯥꯛꯇꯤ ꯋꯥꯏ ꯁꯪꯂꯕꯅꯤ. ꯑꯉꯥꯎꯕ ꯃꯆꯥ ꯑꯁꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯂꯩꯔꯕꯅꯤꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯅꯅꯕ ꯄꯥꯜꯍꯧꯗꯨꯅ ꯏꯃꯨꯡ ꯑꯁꯤꯕꯨꯗꯤ ꯑꯍꯥꯡꯕ ꯂꯩꯔꯔꯣꯏ ꯈꯟꯕꯗ ꯊꯣꯏꯅꯨ ꯃꯍꯥꯛꯇꯤ ꯍꯔꯥꯎꯖꯔꯤꯕꯅꯤ. ꯊꯥ 2 ꯂꯩꯗꯨꯅ ꯁꯪꯕ꯭ꯔꯩ ꯑꯃꯗꯤ ꯁꯈꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯁꯈꯤ ꯑꯃꯗꯤ ꯃꯅꯤꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ. ꯏꯆꯦ, ꯅꯪꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯏꯇꯩꯒꯤ ꯃꯑꯣꯡ ꯈꯪꯉꯝꯃꯣꯏ. ꯑꯩꯈꯣꯏ ꯏꯇꯩꯁꯦ ꯄꯪꯕꯅꯤ. ꯅꯪꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯉꯝꯅ ꯄꯥꯜꯂꯨꯀꯣ. ꯑꯩꯈꯣꯏ ꯅꯨꯄꯥꯗꯤꯅꯦ, ꯑꯩꯈꯣꯏꯒꯁꯦ ꯂꯝ ꯍꯦꯟꯒꯦ ꯌꯥꯗ꯭ꯔꯦ. ꯍꯦꯛ ꯍꯦꯜꯂꯨꯕꯗ ꯐꯨꯗꯣꯏꯅꯤ. ꯑꯗꯣ ꯏꯆꯦ, ꯅꯪꯗꯤ ꯏꯇꯩ ꯑꯄꯪꯕ ꯐꯪꯕꯅꯤꯅ ꯅꯪꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ. ꯊꯣꯏꯅꯨ ꯃꯍꯥꯛꯇꯤ ꯃꯃꯧ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯇꯥꯟꯗꯨꯅ ꯂꯩꯇꯥꯅ ꯂꯩꯔꯦ. ꯃꯄꯨꯔꯣꯏꯕ ꯄꯪꯉꯤ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯁꯈꯤ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯧꯔꯛꯄ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯏ. ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤ ꯃꯥꯅ ꯑꯔꯣꯟꯕ ꯅꯨꯄꯥ ꯀꯣꯏꯗꯨꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯁꯥꯖꯠ ꯂꯥꯟꯅ ꯆꯠꯄ ꯍꯧꯔꯛꯏ. ꯑꯁꯨꯝ ꯇꯣꯏꯅ ꯁꯈꯤ ꯑꯃꯗꯤ ꯁꯪꯕ꯭ꯔꯩ ꯈꯠꯅꯔꯝꯃꯤ. ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯃꯈꯣꯏꯅ ꯈꯠꯅꯕ ꯑꯁꯤꯗ ꯊꯣꯏꯅꯨ ꯃꯍꯥꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯊꯝꯐꯝ ꯂꯩꯔꯝꯗꯦ.
ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄꯅ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯔꯤ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯁꯈꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯪꯕ꯭ꯔꯩꯒ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯝꯂꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯅ ꯊꯤꯔꯕ ꯐꯥꯎꯕꯗ ꯁꯈꯤ ꯃꯥꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯁꯈꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯗꯨꯅ ꯑꯇꯣꯝꯕꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯦ꯫ ꯊꯣꯏꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯩꯁꯦ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯅ ꯄꯣꯛꯈꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤ? ꯏꯄꯨꯔꯣꯏꯕꯁꯨ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯍꯜ ꯁꯪꯕ꯭ꯔꯩ ꯑꯁꯤꯁꯨ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯑꯔꯦꯝꯕꯗ ꯇꯥꯔꯤ꯫ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯦꯡꯅꯕꯗ ꯑꯗꯨꯃꯛ ꯋꯥꯅ ꯊꯣꯛꯂꯒꯅꯤ꯫ ꯇꯣꯝꯕ ꯃꯍꯥꯛꯅ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯨꯕ ꯀꯔꯕꯥꯔ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯨꯠꯁꯤꯜꯂꯛꯄꯅ ꯇꯥꯏꯅꯐꯝ ꯈꯪꯗꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯉꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯅꯤꯇꯣꯝꯕꯤꯒ ꯇꯣꯏꯅ ꯇꯣꯏꯅ ꯈꯠꯅꯩ꯫ ꯁꯤꯒꯨꯝꯕ ꯃꯔꯛ ꯑꯁꯤꯗꯒꯤ ꯁꯪꯕ꯭ꯔꯩ ꯃꯍꯥꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯦ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯥꯒꯤ ꯆꯥꯎꯈꯠꯅꯕ ꯃꯊꯟ ꯈꯛꯇꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯪꯕ꯭ꯔꯩ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯂꯒ ꯋꯥꯈꯜ ꯋꯥꯅ ꯂꯩꯕꯅꯤ꯫ ꯃꯌꯥꯝꯕ ꯑꯗꯨ ꯎꯕꯗ ꯇꯥꯆꯧ ꯀꯩꯅꯣꯝꯇ ꯍꯥꯏꯈꯤꯒꯦ꯫ ꯀꯩ ꯋꯥꯅꯣ? ꯇꯥꯆꯧ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯁꯦꯜ ꯈꯔ ꯆꯤꯜꯂꯦ, ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯁꯦꯜ ꯄꯤꯗꯧꯕ ꯂꯩꯕꯅꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯇꯥꯆꯧꯒ ꯏꯃꯥꯒ ꯈꯥꯏꯅꯔꯒ ꯄꯤꯕꯤꯔꯣ꯫ ꯍꯟꯗꯛꯇꯤ ꯅꯅꯥꯎꯁꯦ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯀꯔꯤꯕ? ꯅꯆꯥ ꯄꯣꯛꯊꯣꯛꯑꯒ ꯅꯪꯒꯤ ꯅꯆꯥꯒꯤ ꯊꯕꯛ ꯑꯩꯅ ꯀꯩꯒꯤ ꯇꯧꯗꯣꯏꯕ? ꯉꯝꯃꯣꯏ ꯉꯝꯃꯣꯏ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯃꯔꯨꯞꯀꯤ ꯁꯦꯜ ꯁꯨꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯐꯔꯦꯅꯦ, ꯅꯈꯣꯏꯅ ꯋꯥꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯂꯣꯏꯅ ꯃꯥꯌꯣꯛ ꯌꯥꯔꯒ ꯍꯧꯖꯤꯛꯇ ꯑꯩꯅ ꯐꯤꯕꯝ ꯈꯔ ꯆꯥꯗꯕ ꯑꯁꯤꯗ ꯇꯥꯆꯧꯅ ꯃꯗꯨꯒꯤ ꯈꯣꯟꯗꯥꯗꯣ ꯅꯅꯥꯎꯗ ꯁꯤꯖꯤꯟꯅꯔꯕꯅꯤꯅꯦ꯫ ꯐꯩ ꯐꯩ, ꯏꯄꯥꯟ ꯐꯔꯤꯉꯩ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯄꯨꯊꯣꯛꯈꯤꯕꯗꯣ ꯃꯗꯨ ꯁꯤꯡꯉꯣ꯫ ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯊꯣꯛꯑꯣꯅ ꯄꯨꯊꯣꯛꯈꯤꯕꯁꯨ ꯅꯠꯇꯅ ꯅꯊꯧ ꯂꯩꯇꯗꯅ ꯄꯨꯊꯣꯛꯆꯔꯒ꯫ ꯇꯥꯅꯤꯡꯗ꯭ꯔꯦ, ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯍꯜꯂꯛꯄꯗꯅꯦ ꯄꯣꯊꯥꯐꯝ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯌꯥꯝꯕ ꯁꯪꯕ꯭ꯔꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯦ꯫ ꯃꯥꯅ ꯃꯄꯥꯟ ꯐꯔꯤꯉꯩ ꯃꯇꯝꯗ ꯑꯄꯪꯕ ꯃꯌꯥꯝꯕ ꯑꯁꯤꯇꯕꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏꯇꯕꯨ ꯂꯩꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯉꯁꯤ ꯃꯥꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯪꯕ꯭ꯔꯩ ꯑꯃꯗꯤ ꯇꯣꯝꯕ ꯇꯣꯏꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯨ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯈꯠꯅꯔꯤ꯫ ꯃꯃꯥ ꯊꯣꯏꯅꯨ ꯃꯍꯥꯛꯇꯤ ꯃꯆꯥꯁꯤꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯞꯂꯦ꯫ ꯎꯄꯥꯏ ꯂꯩꯇ ꯈꯠꯅꯕ ꯃꯆꯥꯁꯤꯡꯕꯨ ꯈꯥꯝꯖꯤꯟꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯆꯥꯎꯔ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯩ ꯊꯥꯗꯨꯅ ꯋꯥꯔꯛꯄ ꯌꯥꯕ ꯃꯇꯝ ꯑꯣꯏꯗꯕꯅ ꯑꯁꯣꯟꯕꯤ ꯃꯃꯥ ꯃꯍꯥꯛꯅ ꯀꯩꯗꯧꯔꯨꯅꯤ? ꯃꯔꯝꯁꯤꯅ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯠꯇ ꯏꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯁꯪꯕ꯭ꯔꯩ ꯃꯍꯥꯛ ꯑꯄꯪ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯦꯒꯤ ꯃꯌꯨꯝꯗ ꯁꯩꯗꯥꯡꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯁꯨ ꯑꯄꯪ ꯐꯠꯇ ꯑꯣꯏꯕꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯇꯤꯟꯅꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯝꯕꯤ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅ ꯐꯅ ꯃꯌꯥꯕꯨ ꯈꯥꯝꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯪꯕ꯭ꯔꯩ ꯃꯍꯥꯛꯁꯨ ꯑꯄꯪꯕ ꯑꯃꯒꯨꯝꯅ ꯂꯩꯐꯝ ꯂꯩꯇ ꯆꯠꯂꯨꯕ ꯃꯐꯝꯗ ꯃꯥꯒꯤ ꯃꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯪꯕ꯭ꯔꯩ ꯁꯨꯝ ꯂꯝꯍꯥꯡ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯗ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯪꯒꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯅꯥꯌꯥꯏ ꯂꯥꯞꯇꯛꯅ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯊꯕꯛ ꯊꯧꯔꯝ ꯈꯔꯗ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯉꯝꯈꯩ ꯂꯥꯟꯕꯗ ꯂꯥꯟꯃꯤꯁꯤꯡꯒ ꯃꯥꯒ ꯂꯝꯕꯥ ꯇꯧꯕꯗ ꯅꯣꯞꯄꯣꯏꯁꯦ꯫ ꯃꯪꯒꯤꯗ ꯈꯨꯅꯤꯡꯅ ꯊꯤꯟꯗꯨꯅ, ꯍꯦ ꯃꯪꯒꯤ, ꯑꯁꯤꯗ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯀꯗꯔ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅꯅꯕ ꯇꯧꯔꯁꯤꯅꯦ꯫ ꯌꯥꯏꯅꯦ ꯏꯌꯥꯝꯕ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯪꯁꯤꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯕ꯭ꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ? ꯈꯨꯜ ꯑꯁꯤꯗꯒꯤꯔꯣ? ꯅꯠꯇꯦ, ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣ? ꯈꯪꯗꯦ, ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯂꯩꯇꯦ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯏꯌꯥꯝꯕꯒꯤ ꯇꯨꯡ ꯏꯜꯂꯣ꯫ ꯅꯪꯒꯤ ꯁꯦꯜ ꯋꯥꯠꯍꯜꯂꯣꯏ, ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯦ꯫ ꯁꯪꯕ꯭ꯔꯩ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯗꯅ ꯁꯅꯥꯌꯥꯏꯒꯤ ꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯏꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯆꯥꯎꯔꯕ ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕ ꯀꯌꯥ ꯍꯨꯔꯥꯟꯗꯨꯅ ꯈꯪꯍꯧꯕ ꯃꯤꯕꯨ ꯍꯥꯠꯇꯣꯛꯇꯨꯅ
ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯃꯈꯣꯏ ꯇꯝꯊꯤꯔꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯑꯋꯥꯐꯝꯗ ꯇꯥꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧ ꯀꯌꯥ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯤꯗꯥꯡ ꯂꯩꯕꯥꯛ, ꯁꯅꯥ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯍꯩ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯄꯨꯟꯁꯤꯟꯅꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ꯫ ꯍꯤꯗꯥꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯨꯈ꯭ꯔꯝꯕꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯋꯥ ꯑꯁꯤ ꯑꯩ ꯃꯔꯛ ꯊꯠꯆꯗꯅ ꯍꯦꯛꯇꯃꯛ ꯁꯝꯅ ꯍꯥꯏꯔꯛꯑꯒꯦ꯫ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯊꯪꯅꯕ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯍꯨꯔꯥꯟꯕ ꯈꯔ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯉꯝꯈꯩ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯐꯥꯕ ꯉꯝꯗ꯭ꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯇꯅ ꯃꯥꯏꯊꯤꯔꯒ ꯂꯩꯍꯧꯔꯤ꯫ ꯃꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯅꯣꯡꯃꯗꯤ ꯏꯔꯣꯜ ꯅꯨꯡꯗ ꯂꯨꯞꯇꯨꯅ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯏꯔꯤꯛ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯈꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯄꯥꯛꯅ ꯊꯦꯡꯅꯕꯗꯤ ꯑꯩꯈꯣꯏꯅ ꯉꯝꯂꯔꯣꯏ꯫ ꯂꯥꯟꯃꯤ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯦ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕꯁꯦ꯫ ꯑꯗꯨꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯥꯔꯁꯤ꯫ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ꯫ ꯃꯍꯩ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯍꯩꯖꯥꯎꯕꯅ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯏꯔꯤꯛ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯅꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯑꯍꯨꯝ ꯑꯗꯨꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯎꯖꯦꯜ ꯑꯃꯈꯛ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯏꯔꯤꯛ ꯈꯣꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯏꯔꯤꯛ ꯈꯣꯝꯕꯒꯤ ꯄꯨꯁꯤꯡꯅ ꯊꯅꯝꯕ ꯁꯅꯥꯒꯤ ꯌꯥꯏ ꯑꯁꯤꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯟꯅꯔꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯗꯨꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯊꯧꯒꯥꯏ ꯂꯣꯏꯗꯨꯅ ꯐꯝ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯅꯥ ꯑꯃꯕꯨ ꯃꯍꯨꯠ ꯁꯤꯟꯕ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯋꯥ ꯈꯟꯅꯗꯕ ꯅꯠꯇꯦ꯫ ꯁꯪꯕ꯭ꯔꯩꯅ ꯏꯌꯥꯝꯕ ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯌꯥꯏ ꯑꯗꯨ ꯐꯪꯒꯅꯤ? ꯑꯩꯅ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯏꯌꯥꯝꯕ ꯑꯅꯤꯅ ꯇꯥꯟꯅꯔꯛꯄꯁꯨ ꯁꯅꯥꯒꯤ ꯌꯥꯏ ꯑꯗꯨꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ꯫ ꯑꯗꯨꯒ ꯍꯟꯗꯛ ꯑꯁꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯅꯤꯡꯊꯧ ꯏꯔꯤꯛ ꯈꯣꯝꯕꯅ ꯁꯅꯥꯒꯤ ꯌꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯄꯟꯗ꯭ꯔꯒ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯈꯪꯂꯁꯅꯨ ꯍꯥꯏꯕꯒꯨꯝ ꯍꯥꯏꯗꯣꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯍꯥꯏ ꯄꯪꯒꯅꯨꯅꯦ ꯁꯪꯕ꯭ꯔꯩ꯫ ꯅꯤꯡꯊꯧ ꯏꯔꯤꯛ ꯈꯣꯝꯕꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯆꯕ ꯁꯅꯥꯒꯤ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯃꯊꯤ ꯐꯣꯡꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯩꯅ ꯁꯤꯡꯅ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯆꯜꯂꯕꯗꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯅꯤ ꯑꯃꯗꯤꯅꯦ ꯑꯩꯈꯣꯏꯅ ꯃꯄꯨ ꯑꯣꯏꯔꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯏꯌꯥꯝꯕ? ꯁꯅꯥꯌꯥꯏ ꯂꯩꯔꯤꯕ ꯑꯅꯤꯗꯨꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯦ꯫ ꯐꯔꯦ ꯏꯌꯥꯝꯕ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤ ꯁꯥꯔꯨꯔꯁꯤ꯫ ꯁꯅꯥꯒꯤ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯁꯪꯂꯒꯦ, ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯜ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯕꯁꯨ ꯈꯨꯔꯨꯝꯂꯁꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯅꯝꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯊꯝꯂꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯏꯁꯦ ꯁꯦꯒꯥꯏꯕ ꯁꯦꯠꯇꯨꯅ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯉꯥꯛꯄꯁꯤꯡꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯅꯤꯡꯊꯧꯅ ꯐꯝꯕꯥꯜ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯏꯅꯤꯡꯊꯧ ꯄꯨꯅꯦꯝꯖꯔꯤ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯅꯈꯣꯏꯁꯤꯡꯗꯤ ꯍꯥꯏꯔꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯌꯥꯏ ꯑꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯒꯦ꯫ ꯃꯗꯨꯒꯤ ꯑꯌꯥꯕ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗ꯭ꯔꯕꯁꯨ ꯏꯅꯤꯡꯊꯧꯅ ꯇꯧꯅꯤꯡꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯏꯔꯤꯛ ꯈꯣꯝꯕ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤ ꯍꯥꯟꯅ ꯎꯠꯊꯣꯛꯂꯨꯔꯒꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯏꯄꯪ ꯄꯪꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯇꯌꯥꯡꯅꯅ ꯋꯥ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯩꯒꯤꯗꯤ ꯆꯥꯡꯌꯦꯡ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯁꯅꯥꯒꯤ ꯌꯥꯏ ꯑꯁꯤꯕꯨ ꯁꯪꯕꯤꯅꯕ ꯃꯤꯁꯛ ꯑꯇꯥꯡꯕꯅꯤ, ꯀꯅꯥꯅꯁꯨ ꯁꯪꯕꯤꯌꯨ ꯌꯥꯗꯦ꯫ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯤ ꯀꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯊꯧꯅꯥ ꯐꯕ ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯛꯂꯕꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯂꯒꯅꯤ꯫ ꯏꯔꯤꯛ ꯈꯣꯝꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕু ꯁꯨꯔꯨꯡꯒꯤ ꯁꯅꯥꯒꯤ ꯌꯥꯏ ꯊꯝꯐꯝ ꯑꯗꯨꯒꯤ ꯂꯝꯕꯦꯜ ꯇꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯄꯨ ꯍꯥꯏꯕꯒꯤ ꯌꯥꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯏꯔꯤꯛ ꯈꯣꯝꯕꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯋꯥꯈꯜꯗꯁꯨ ꯅꯤꯡꯊꯧ ꯑꯁꯤ ꯑꯄꯪꯕꯅꯤ, ꯃꯈꯣꯏꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯖꯗꯨꯅ ꯁꯅꯥꯒꯤ ꯌꯥꯏ ꯑꯁꯤꯕꯨ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯛꯂꯦ ꯍꯥꯏꯕꯒꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯅꯤꯡꯖꯕ ꯊꯨꯡꯂꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯄꯣꯂꯣꯏꯗ
ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯑꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯃꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ, ꯃꯈꯣꯏꯕꯨ ꯂꯣꯟꯅ ꯁꯦꯟꯅꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯤꯠꯌꯦꯡ ꯁꯥꯍꯨꯝ ꯈꯪꯗꯕ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯌꯥꯏ ꯊꯝꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯀꯗꯣꯝꯗ ꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯊꯤꯔꯛꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯇꯥꯛꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯏꯔꯤꯛꯈꯣꯝꯕꯅ ꯂꯥꯟꯃꯤꯁꯤꯡ ꯀꯌా ꯑꯃ ꯃꯤꯠꯅ ꯎꯔꯣꯏꯗꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞ ꯆꯥꯅ ꯊꯝꯂꯤ ꯍꯥꯏꯕ ꯑꯁꯤ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯌꯥꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯊꯤꯗꯣꯛꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯑꯃꯗꯤ ꯂꯩꯇꯕ ꯅꯠꯇꯦ, ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ ꯑꯃ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨ ꯐꯪꯂꯕꯗ ꯄꯟꯊꯕ ꯇꯧꯗ ꯌꯥꯏ ꯑꯗꯨꯕు ꯍꯨꯔꯥꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯄꯥꯟ ꯑꯁꯤꯗ ꯂꯥꯜꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯁꯤꯃꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯐꯤꯔꯦꯞ ꯆꯥꯅ ꯂꯦꯞꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯏꯔꯤꯛꯈꯣꯝꯕꯅ, "ꯍꯦ ꯍꯨꯔꯥꯟꯕꯁꯥ, ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ! ꯍꯨꯔꯥꯟꯒꯦ ꯈꯜꯂꯕꯗꯤ ꯁꯤꯡꯗ ꯍꯨꯔꯥꯟꯕ ꯌꯥꯗ꯭ꯔꯅꯤ ꯅꯣꯏꯕꯨ ꯍꯥ? ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧꯗ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯅꯤꯡꯊꯧ, ꯑꯩꯅ ꯈꯟꯈꯤ ꯅꯈꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯏ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯗ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯪꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯕꯅꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯉꯝꯈꯩ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯅ ꯍꯨꯔꯥꯟꯕ ꯑꯁꯦ ꯍꯥꯟꯅꯗꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯡꯕꯥ ꯁꯦꯝꯗꯨꯅ ꯑꯍꯨꯝ ꯁꯨꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯅꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯁꯣꯛꯇꯨꯅ ꯋꯥꯈꯜ ꯃꯥꯡꯂꯦ ꯈꯟꯅ ꯇꯥꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯂꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯗꯦ꯫ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯇꯨꯡ ꯃꯥꯡ ꯌꯦꯡꯗꯨꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯅꯧꯅ ꯂꯝꯕꯤ ꯑꯁꯤꯗ ꯌꯥꯎꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯣ?" ꯁꯪꯕ꯭ꯔꯩ ꯇꯞꯅ, "ꯑꯩꯍꯥꯛꯅꯤ ꯅꯤꯡꯊꯧ꯫ ꯍꯦ ꯍꯨꯔꯥꯟꯕ ꯑꯔꯤꯕ ꯑꯅꯤ, ꯅꯈꯣꯏꯅ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗꯤ ꯈꯥꯃꯨ ꯊꯛꯇ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯃꯍꯩ ꯂꯩꯕꯥꯛꯀꯤ ꯃꯍꯩ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯃꯍꯩ ꯂꯩꯕꯥꯛꯀꯤ ꯃꯤ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯃꯗꯒꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯍꯩ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯨꯝꯗꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯃꯍꯩ ꯂꯩꯕꯥꯛꯀꯤ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯄꯜꯂꯛꯄ ꯑꯁꯤꯗ ꯁꯪꯕ꯭ꯔꯩ ꯃꯍꯥꯛꯅ ꯉꯛꯆꯥꯟꯅꯅ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯪꯒꯤꯗ ꯌꯦꯡꯂꯛꯏ꯫ ꯏꯔꯤꯛꯈꯣꯝꯕꯅ, "ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯐꯨꯝꯖꯤꯟꯕꯗ ꯀꯅꯥ ꯀꯅꯥꯗꯤ ꯎꯍꯧꯏ? ꯃꯍꯩ ꯂꯩꯕꯥꯛꯀꯤ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯗꯨꯗ ꯅꯣꯡꯃ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯊꯦꯡꯅꯈꯤ, ꯑꯃꯗꯤ ꯅꯨꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯄꯨꯂꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨ ꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯈꯤꯕ." ꯑꯁꯨꯝꯅ ꯃꯪꯒꯤ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯁꯪꯕ꯭ꯔꯩ ꯃꯍꯥꯛꯇꯤ ꯑꯁꯥꯎꯕꯅ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯂꯤ꯫ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗꯅꯤ ꯂꯩꯔꯛꯂꯤꯕ꯫ ꯁꯪꯕ꯭ꯔꯩ ꯃꯥꯅ ꯄꯦꯟꯗꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯍꯥꯏꯌꯣ, ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯈꯣꯏ ꯑꯅꯤꯔꯥ?" ꯏꯔꯤꯛꯈꯣꯝꯕꯅ, "ꯑꯦ, ꯀꯔꯝꯅ ꯅꯪꯒꯤ ꯑꯄꯣꯛꯄꯅꯤ ꯈꯪꯂꯤꯕꯅꯣ? ꯄꯨꯂꯩꯅ ꯄꯨꯟꯕꯒꯤ ꯋꯥꯔꯤꯁꯤꯃꯗꯤ ꯑꯩꯍꯥꯛ ꯈꯪꯖꯗ꯭ꯔꯦ ꯏꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯗꯨꯅ ꯇꯥꯛꯂꯝꯕ ꯌꯨꯝ ꯑꯗꯨꯗꯤ ꯂꯥꯏꯔꯕ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯈꯣꯏꯅ ꯏꯄꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯅ ꯌꯦꯡꯖꯈꯤꯕ ꯏꯇꯅ ꯀꯨꯟꯊꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯅꯤ." ꯏꯔꯤꯛꯈꯣꯝꯕ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯪꯒꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯥꯏ, ꯑꯗꯨꯗꯤ ꯅꯔꯣꯜꯁꯦꯡ ꯈꯨꯝꯃꯨ, ꯁꯪꯕ꯭ꯔꯩꯒꯤ ꯑꯄꯣꯛꯄꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ?" ꯃꯪꯒꯤ ꯀꯤꯅ ꯀꯤꯅ, "ꯏꯊꯤꯡ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤꯕꯅꯤ." ꯁꯪꯕ꯭ꯔꯩ ꯁꯥꯎꯕꯅ ꯃꯁꯥ ꯑꯗꯨ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ, "ꯑꯩꯒꯤ ꯏꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯕ, ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯅ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯔꯨꯔꯤꯕ ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤꯁꯦ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯑꯩꯃꯨꯛ ꯄꯪꯕ ꯃꯤꯑꯣꯏ ꯑꯁꯦ ꯑꯅꯤ ꯁꯨꯅꯁꯨ ꯂꯩꯔꯝꯂꯔꯣꯏ꯫ ꯏꯅꯤꯡꯊꯧ, ꯐꯠꯇ꯭ꯔꯕ ꯑꯅꯤꯁꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯥꯜꯁꯤꯡ ꯑꯗꯨꯒꯤ ꯑꯄꯪꯕ ꯑꯩꯅ ꯏꯔꯥꯜ ꯈꯨꯗꯤꯡꯃꯛ ꯌꯥꯖꯒꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯔꯪ ꯊꯝꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯑꯁꯤꯅ ꯁꯤꯕ ꯉꯥꯏꯅ ꯂꯦꯟꯈꯤꯒꯦ꯫ ꯏꯄꯥꯒꯤ ꯂꯃꯟꯁꯤꯗꯗꯤ ꯑꯩ ꯁꯤꯡꯖꯒꯦ." ꯑꯁꯨꯝꯅ ꯁꯪꯕ꯭ꯔꯩ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯏꯔꯤꯛꯈꯣꯝꯕꯒꯤ ꯃꯐꯝꯗ
hangatuna haizabadagi yaraduna henna phatraba sanayai amadi mangi sibagi chairak piki amadi mapang pangjaduna phattaba lambida yauruba sangbraina mapunsi chuppa apopi mama manau machal singa lapnaduna wana punsi adu ningthau konungi kaisum sang aduda lenki